In terms of lakhs and lakhs of youth mayam se masibo koi tongan ba lambi amada BJP ki tamthiraba policy agnipat haiba scheme sina makoibo thamhai bire harakanda thabak pibagi namada makoibo RSS ki gather oina oihangadoribra khangaktre chahi mari gi thabak sibo private company da thabak tawba bhawga chahi amagi job security di lai koi MNCs myam da thabak tawriba lairiba company myam da thabak tawba se chahi amagi job security bhawga layeba government ki thabak adusu nation sigi national security ki interest lairiba sukki matik important oiba sensitive oiba border gi matang da defense ki matang da aikoi gi international border gi nga ko sen gi matang da tawrakadoriba national affairs internal affairs external affairs ta asuki matik maru oiraba thodang lauriba defense wing ahum sibo chahi mari season naraga adugi youth mayam do amuk langthok pirak toineba use and throw policy neba BJP ki youth congress ki team na kanna hairi madudi koi congress na su demand tawri hairi ba scheme se withdraw tawdaba sung ayaroi withdraw tawbigadabane completely withdraw tawgadabane negotiate sung tawroi ILP gi issue dadi base year gi matang da border gi kangraba akoi Indo Myanmar border pillar gi issue leiringai da adu sideline tawba yanaba ILP gi base year gi matang da cabinet decision ama kok laukthok ngamme ba adumaina makoi di thatchat lauthokan ba party ni na akoi sigi matang da sumiyam na pamdre hairagadi decision nama lobiro center na decision si withdraw tawba ngamdrasu BJP state government Sri Biren Sarkar sinadi Manipur gi naha sing oppose tawe yade haibagi damakta nakoi center na tawra abaso akoi state ki di youth mayam na yadabani na akoi yaba ngamoi haidana ai ba chem tang thabiyo ba guts leina adoi taragadi center na yajata bai wane state ki di tawham thokpa tawri gaina akoi khara penjage ba aduga maru oina ngasigi protest sigi sideline ama oina aina ngasigi media gi mamangda Manipur praja gi mya mamangda phongdokning basi karino harakanda unemployment issue sigi sideline da ngasigi protest sigi sideline da aina wafam amatang ngasigi pale lengak ta phongdok chari madudi karino haibada harda politics to bigano basi lawmi myam ama wana dana matam chana nong tadabadagi matam chana har phangdabadagi mahi maronggi pothok chathok pharaktaba hujik amuk nong tasalakpadagi ising khangchau chausalakpadagi thumdana lawu singu da amanga ta kaya ama piriba mayam se masi har phangdabana hena amuk extra burden nama piba masina maram oirakanda lawmi singse akoi chahi gi oigadaba pothok mayam singse akoi yaraktaba masi kadai waida chatkribano kanana seasonaribino karamba makhal gi politics tawribano anti-poor BJP government se anti-youth anti-poor anti-farmer oiba masi BJP lengak se har sigi matangda masi Manipur Pradesh Congress Committee gi mahut sinjaraga aina haijari ai sadagi hauna aina mangjin tharaga handaki chatliba kumja 2022 sigi ek karigumba har gi thodok si government na athuba hafta amani gi manung sida fajana solve tawbidraba ai isana hana hauraga suicide tawgani haibase masi Manipur gi ngasi paliba BJP gi lengak sina khangbiyo lawmi gi damakta laitaba lairaba gi damakta aina ngamjaba mateng karigumba ama panguba ngamdragasu lengak ki failed oiba policy makoi corrupted oiba policy agriculture department gi motlaba sigumba government ki policy se lawmi gi damakta di ai sana luchingaga Manipur Congress Committee gi mahut sille harakanda aina mangjin tharaga laita lairaba gi mahut sinjaraga lawmi singi awaba gi mahut sinjare harakanda government na tabidragadi sibagi khongjang changsangani ai sana hana ahanbada sijagani Manipur lawmi laita laira mayam gi damakta haibase ngasigi unemployment gi problem sigi thammiba sit in protest sigi sideline da aina masigi mateng lawjaraga ngasigi paliba BJP gi lengakta media gi khuthang da mateng lawjaraga phongdok jabani aduna tarai na lawbigano ngasigi paliba BJP gi lengakna nang ama sigi badi kaisu natte haina thausa biram dabadi yai adubo laita lairagi mahut sillaga adugu mathaba ama torakpada aigi tung ilakadaba sem sadana lairiba awa ana taraba lawmi sing lairaba praja kaya ama itungda lairi kachin kuyada hujik mai hauraga mamitta mapi taraga lairi haibase kasigi BJP lengak na khangbiyo